Punsi haibasibu karino. Nungaiba haibasina karino. Chaba thakpa wataba. Pura dalan manungda. Naitom hingbasibu. Nungaiba kaubra. Mama, Baba, ice cream le. La, Baba, Minok asitani tajaningba. Kaidongai taba phangani. Hello. Hello. I break ngayak lay. Adu to torok pani. Nang buchak charabo. Chadri, nang di charabo. Hokchi phoba chadri ba. Kai doraba. Ai budi chari. Natti nang una sangam drobo. Kaisu tawdeda. Sum ngahak layraga chargena. Ai su khangi da. Ai thabak na yada na tawbuni. Nang su khangi ba natro. Numit magani da ngai rese. Ai soidana laani ye. Nang wakal engine na khalunu ko. Ai khoi gisu. Isa haibado soidana urakini. Hoi. Ai kaisu khandeda. Laibakta tamlamba ma soidana layramgani. Adodada. Handangna kayam kuina laygani. Handakti tamba ngamdebo. COVID-19 sina sum kansil adi matam kharadi thabak tawba yaroi. Ya. Wari sari ngai da idi matam khangogdri. Numidang amuk tawrakke thamage ko. Thammo. COVID-19 se chana naga yauradi onthokna nungai khrani da. Naitom hingbase ai taseng na war. Dada, coffee. Kada. Nang sulao dana. Nang gidi. Ai di tharoi. Ado dada. COVID-19 se yam phai ko. Dada busu inakta lengdana lehanbire. Office ki tension mayam kauthoklaga yumda lengdana leiba phangbasidi yam nungai. Leita laira mayam wari sigi khaladine yam nungaiti. Hoi, makhoi khalabudi yam nuaite. Ado dada. Dada na office ki thabangnina yumda toina sulaite. Lairasu office ki chenbada chaboy chadaboy hobe no matani na tade. Aina ithanta yum sida lehoba. Luhongbadi chahi hanjale. Imita icha amata udabase. Ayam nuaite. Iku inem ichilina amata sulaijaramlabadi. Naitom laibagi awabase kharadi pharamgadabani. Nang yam khanjin ma lelikla. Kasu khaluni se. Hawjikti lengdana leiridana. Office ke thabangna yadabaini minangbo. Nangi office mayamga suman hemanade. Mapanda kuina thaba. Sida leiragana amada mukchat. Yum sida ithanta sum leibada ai kehawai. Mina di aise awada pa laite laibak phai kaina hairi. Aina naitom laibagi wariba ihang libasidi kanana su khangbide. Ai su khangida. Adubu ithakta mayam ama leibanina moyi order indaba yadaba. Chahi ama khakta ngairedana. Renka dowa adudaidi aina order pitharadawni. Nanakta lengdana leiradawba. Aisu aigi sweet hase thadoklagane karimta chadingdiye. Yes. Hey bireda. Aduga yumdana suklay helaitaba. Dikla. Kai sarkar jano ne. Mi kanamta mapan thokpa yadra kansida. Dikla. Oh sweetheart. Ai ninga saidi kawbase tadro nangbo. Ha. Ai da haudre. Kai hage. Ngarang imana gamla singse purambane. Aduda lanthoi hoidagi lei char singse lauruba. Si thajalambane. Is. Corona kinadana kanam mapan thongnadra kansida. Lekai ku chaliba. Masak siga ipa yak fajaradana inung siradana.
Corona nare kaina aada leithokradine aidi mangjareko Is lockdown lay mapan thokpa yade di hairiye dadabu yumda pung kya leijage aibu di hairiye hang khaina office ki hojikna club ki aibudi yam cheksinna mayami thabak tawjabado upiba litliba kapiba mayam sida kadai di corona no haisu haibani nangna lanthoi hoina chalubado mai pharmacy dusu mana dum phambani pharmacy dagi yam lawnai haiko nangna lanthoi hoida chaludubu kaidobo chalibano mai pharmacy du da chaluba ha aduda lay yaurakpani da kare pharmacy da chaluiba aya mina pakatna hairaga mana nutran da tori se nande kaidobo chalubano ba se hayo ba haige ba hayo se na kong da tumina haibige kaino ba kaino hairo se adu bro i asing bagiri lila ai yam thajadi is hojikpu phagi mu tawkhidro aige wa base ishona ubire nikla ai yam nuare congratulations na thanda leyena yam ungdo hujiti unganu ko corona se yam phai ko dada dada busu inak da thambile aduga icha nungsi ba masu pibi daure ngasidi nangna chaningba mahayo sidagidi nangi chaningba dane aini pijadoini tabak aini loi togdoini is darga leraga ima chune matham khara sida leibiu haidini leiga do aina ne loi tharadoni se laoba lau minong hoi me laoba silo salangi ge bada haima ya dijiyo ko masi thangkal goi purga kai mate dada ta ne ki je heba yam mami ko Ningla, namuna sa khara nungairabo nade iron ni tablet ka du sarabra haiba kayam leirige isabudi kesu tawdeda tablet su loina leiriye ado imado lake haye aduda lockdown se yam kanbasida lakpadu nungaigadra khangdeda ima kawbudi nangna ngamda ngamdrabudi kawseba ado nangi seba tawbagidi hojik ai leiri sidi aina budi kesu tawde irang mata siga lakhino budi haikibane aidi kawbo kawi ai thabak amuk hauba tare sar na ngasai phone toramni amuk tawra damni nangi thabak to toke ga to sel gam ta tan mirano noi office tubu mayam ga ne soman hemana de lebaki oiba phibam sida kayam luba thabak no ba aya hima as amuk saw kre ni si Liglau Ligla Cheba saw no ba saw no ba si Ligla pai bir ka no cho hima Ligla ai ngonda gidi nangi thabak ne hena luba natro aya Ligla Cheba saw no ba si saw no ba asigibu mapi iraga cheladana phagi tawbani ai kesu chatloyi yumda lengdana leiragane laptop ta sugadabani my sweetheart ai karimta chatloyi nang masi amuk pa khalhaline hayengai adhaina tawnu ko tawroi ba ai di lockdown se adum taw leiro hairiban nungsibi nakta lengdana leinana ba yes sahi ama pharak tore ai khoi yisu mitki leitieng amadi lakladi kayam watlige ba si kayam watlige ba tha ani mukta ngai re ha ni as nang wali ba aina di tu na unani ni siga is masak siga Nigla se sak chathom na ba tawrase lao dada nang ya waramani ima do lao haikrabani hayeng dagi laage haire matam su kuishalaktrabani na ado dada di charabo nang hana charo haidi ko na charagi nangi lei char kara lan thoine pirambado
थाबीरुखिगे नुंसा हाइगलादी खुइथखिबा तारेबा होय अदो लोइबगा चाव को दादा होइबा लोइबगा चागे कैदोरगे अस कौन सिबु थमखिद्राने दादा वानबनीदा आई फेंगदोरगे Digla, nang sabal lo rabo. Kondo punna phengage ba. Hoy, nang sabal lo rabo. Digla, kari nu tori sibo. Che, hogalo. Hogalo Digla, hogalo. दादा हिजाबो कन्बियो यहाँ वारे हिजाबो कन्बियो दादा Digla, हिजाबो कन्बियो Digla, che. हिजाबो कन Nang kaisu toro che. Nang kaisu toro ye. Che, hospital da chatong ni. Nang kaisu toro ye Digla. Nang kaisu toro ye. Nang kaisu toro ye. Chalo che. Hospital chalo che. Sir, emergency ne. Soibidi tu salure. Amta yengbiyo sir. Ibungo, corona test tawdragadi sidadi layengde nang shawnu ko test hana tawruro aduga mungla aduga yengsi ko chalo Kainu haisibu sir. Test tawai matam laitre. Mayumdagi kaisu chathokpan diye sir. Please sir. Amukta changjege emergency ne. Please. nate kitang haibada khanglasine akhoi na sidal lairibse positive oiba mayam siga yamna kina lairibni ne test tawda mi changhalle ne sidai mathak thongwa singsina akhoi da muktai na gadorimni kande ibungo chalo yengoro skri kana dabda ne ina maruk sida Nate sir. Nate. Please. Amkoi mumka changjege. Please. Amkoi mumka changjege. Please. Amta yabiyo kayoge sir. chalo abi yam sili ko thabak tawge chalo Digla. Nang waganu ko. Nang haktang khango. Ai nang kan gini ye. Ai nang choidna kan gini Digla. Nang haktang khango ko. Nang haktang khango ko. हिजाबो कन्बियो दादा हिजाबो कन्बियो Sir. Doctor amtu ne sagi. Emergency ne. Soibidi tu salure. Yam serious ne sir. Doctor amtu ne sagi sir. Sir. Ibungo, ngaiko. Corona test tawrba. Sida test tawda mi layengde. Somde positive oiba mi yorpidi matha chaneri ko. Nate sir. Please. Adum na ibi kano sir. Nangise lanai hospital में फरें चल Nate sir. Please. Sir. Nate sir. Adum na ibi kano sir. Ay usi kayo. Ay lilabu kan na bayade. Ay hospital ko din sakani. Ay sakani. Ay lilabu kan na bayade. Ay sakani. 하이제버 야바 하이제리 가나는 수행비유 야드로 아이 혹시 가이다오니 아이 혹시 가이다오겠니 아이기 리klamu una minmangdagi jatkiwa taarabara nati Ay dong nahan ba yate.
ꯑꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯄꯨꯁꯤꯜꯂꯒ Doctor leiribro emergency ne soibagi tu chalure yamna serious oire mabu mukti yengbiyo doctor please mabu mukti yengbiyo please doctor mabu mukti yengbiyo please mabu mukti yengbiyo karigino nagoi kana matana aibu chhone ningriba karigino ayo Karigi na koi na ibu sona ningdri ba no? Ay nadi. Ay positive koi ba nati eh? Ay positive nati eh? Please mama mukta kandiyo. Please mama mukta kandiyo. Ay positive koi ti eh? Ay positive koi ti eh? Please, ay reklamo mukta kandiyo. Ay reklamo mukta kandiyo, please. Lairiba na koi khudima amata khumdraba. Lairiba na koi khudima na koi bu saro bioi bagi minung si amata yaudra na koi bo positive oi barati ai liglabo mukta kandiyo please mabu mukta kandiyo please mabu mukta kandiyo Bunga, lao. Anaba do operation theater da pushalaji. Doctor Shankar. Ha. Noi hitar na takti luna leire ko haibu singdo. Oh, pare. Dodi awat pasing dole tanda basilo kon na. Panisa. Sir. Magi to why did you can do sir? Please. Magi to why did you can do sir? Ay nangin na kung paano na siya sir. Please. Mata yung takan niyo sir. Tay bang sebo mapu. Makoy bang kudong tiba tuan mi ganun ko. Doktor, bigla mo doktor. Adonggi angang nupa masama panggi. Isa nupa ma. Isa nupa. Mahakti doktor. Kasu tutup betul doktor. Ha, habiu doktor. Please, mahakti kasu tutup betul doktor. Mama di kan mangamauchay. I'm sorry. Matam sana laying lam nagati. Mama masa ani magkan mangam lam masuyay. Likla. Igi likla.
ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯂꯤꯛꯂꯥ ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯂꯤꯛꯂꯥ ꯄ꯭ꯂꯤꯖ ꯑꯗꯣꯝꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯑꯩꯈꯣꯏꯅꯁꯨ ꯃꯇꯥꯡ ꯆꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯣꯝ ꯈꯔ ꯐꯠꯇꯕꯤꯌꯨ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯂꯤꯛꯂꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯗꯗꯥ COVID-19 ꯁꯦ ꯌꯥꯝ ꯐꯩꯀꯣ ꯗꯗꯥꯕꯨꯁꯨ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯆꯥꯃꯁꯨ ꯄꯤꯕꯤꯔꯅꯤ ꯗꯗꯥ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯟꯕꯤꯌꯨ ꯗꯗꯥ ꯏꯆꯥꯕꯨ ꯀꯟꯕꯤꯌꯨ ꯗꯗꯥ ꯏꯆꯥꯕꯨ ꯀꯟꯕꯤꯌꯨ ꯂꯤꯛꯂꯥ ꯅꯪꯅ ꯍꯔꯥꯎꯖꯈꯤꯕ COVID-19 ꯁꯤꯅ ꯉꯁꯤꯗꯤ ꯅꯪꯕꯨ ꯏꯊꯥꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯅꯪꯅ ꯅꯥꯏꯇꯣꯝ ꯍꯤꯡꯕꯒꯤ ꯋꯥꯖꯈꯤꯕ ngasi ay naitom taore ngasi ay naitom taore nang nakanbiyu ayram ichabuti kalaure nungsi nang mudi kanba ngamudre babagi toy toy ba naitom taraba mamlaba punsida numit kum nang nangalare asik pa ahing na loy kiduna arang ba numit manghal bu ngaijarambi ahingi likladi numit man tolakpada likla madi takre nang ay budi waruganu ko likla nang ay budi waruganu ko Corona, COVID-19, nangniniko pumna magkayaliba, nangniniko pumna magset na kainaliba. Nongmadi mihoy na nangdo, soy din na corona nang budi may tibo pigani. Ingnising na hininagigani, ay ko'y kuding mag. Ay ko ay kuding mag ing na hingmin na kigani.